SKTV Board of Secondary Education Manipur na Louba Hslc Examination 2025 Ngashidagi tongan ba center chamagayang kay mga da apun ba mahiroi lising kontratare kasub na yang kay nithoy na sarugyado na Houkhre ayuki pong mapantaba matamdagi exam thaba Houkhre ba apun ba mahiroi shingi manungda nupa mahiroi lising tara nipan ga chambriga humfu yauri aduga nupi mahiroi na lising tara nipan ga chamangaga marfudra nithoy ni loina na mahiroi masing asigi manungda lengaki mahay sangda tamba mahiroi masing na lising amaga chaniga tarani ngasi SSLC examination gi ahoban numita SKTV news na koina chatuna paudam lauruba matamda relief camp talaiba IDPs mahiroi kaya yauna exam thaba thengna rakhi loina na persons with disabilities ke mahiroi kaya so exam thaba sida sarukya ba thengna rakhi mahiroi ge punshida khwaida ki maru oiba changyeng amani hainariba SSLC examination thanaba mahiroi shingi mama mapa amadi guardian singna tongan ba examination center singi campus mamangda exam gi damak thinba lakpa thengna rakhi lambida gari chinbadagi khudong cha tabana maram oiduna exam hawada ba ayuki pung 8 ga minute 10 dagi 15 fawwa thengthana examination center yorakpa mahiroi kaya so thengna rakhi ngasi chahi asigi Bosem na Louba SSLC examination 2025 ki ahanba numita Bosem gi chairman Akham Joy Kumar na SKTV news ta maroiba wafang kaya su phongdorakhi English Hello, high secondary. Nungai ke to. Akoi boarding da laibai na birang kai ka kena medium kan ta bo. Sa hono jaba se awa ba smayam theng nei ado result to gi khallaga dum awa ba ge ka ko sunam. Parikasi akoi yam seng na hoji phoki di tongan ba karigumba complain ama lakpa phangde koi center se chama ga yankhai manga ta thaga dawni aduna 62 minutes singi area dani 93 remaining sina valley ge area dani masi gi section thorangi damakta koi gi CSO aduga sadagi onation dagi atai atopa garjan gi kari dagi punna koi inspection team je more than 40 muk ki mathakta koi semdei examination observer team maidana semaga mokoi su khara mateng pangbiu haidana mokoi su kana honadana hojik parikha se chathari